Aham maktada Putin now get channel we yang biriba mayam punopu adaka now na chang birikpa mayam punopu Putin now na taram nokchari chahi ano bana lakpagi mayam punopu Putin now no wish tawjari a very happy new year aina aduna chahi 2024 lo agar 2025 change ko mayam aduga chahi ano bana lakpada ai nungshikhiba subscriber ai viewer mayam punoki yai 5000 ni jari haiba tare aduna punoki awana leiramba ana hek leiba loi kokpi bo orba loi kokpi boy sunuaina aduna Putin now no wish tawjari hai tare ko aduga 2024 je chakhare aduga aina ngasi mayam gaina wari khara share tawjani ate kaimtana te aina 2024 ki kwaidagi aingona thamoi sokhiba hai thamoi sokpa hai je nungai tabana tabako thamoi da nungsiba aduki matik phawba aduga yam nungsiba Mitkup aduga chininaw ima khara yam phangibase sigi matangda aingona thamoi da thuk lawyo matang khara share tawjarake bako habadi mayamna sidejiga loinmak unariba Mitkup punwak se loi nungsiba ko adugo khara khata khangalaga aigi oina nungsiba mayam lagi hena khangalaga amutang thuk lawga haide khoigi phawba haina ma leitrana mayam ko adugi matang singani na haiduje adusu karigi phawina habada sungthok thokna dabida asuki mating nungsinai habise masigi matang ne khwa han bada aigi ima ma khangnare akhoigi hangang kendra da jingba ahanlup tagi ko bani wahingbam haina haiba mama se amuk bau thengnadri ko aduga mana aise yamna nuksijaba hai tare masanu pa mak khanba hai tare ko aduga aina lakani se video se hap khram da Bisempur gi akhoi dada leirame aduga airport ta mama na pamom tinga samai ngai biram bodo as mama aina tholakpa ima odo thamoi sengna nungsi aduga yam thuk lawom pukhi hai tare ko haidi khangde masi ai chinna express to bom de ima nangna ai lai hana ungkhai ma ngai ga airport da maina thokpiram bodo adugumba Mitkup to ai amphau punche ju phangri aeroplane jo ahan ba tongjaru bani adu matang da khoi da ju ngai biram bo bo yam nungsi hai tare adu ma khwai ahan Mitkup oire ko adu matung da second da akhoi gi thang ga gi relief camp da chatpa kan da ima mana aina mayam gi awaba je adum kari kamaina leigi aduga aisu maitei masa amani I maselni aduga haidi relief camp je loina suna chat ngamdrasu amani tang chatlaga ai unage chininaw ima bil singje aduga aisu si phibam sige leibanina makhoi su wari do akhoi chap manai aduga ngaktang nungsi wari sanasi haina ina mayam ga tawra ichinaw amani ga tawra chatpani bako adude aduga ichinaw nambol dagi akhoi isok dagi dada Ranjan ko Herojit ko aduga Ronaldo ko moina support tawraga pubiba adamai tawra chatkhiba Mitkup to yam nungsi hai tare aduga Manoranjan kauba inaw ma masu yauki boyai kauba ma moi myam ni yam support tawki yam nungsi gi aduda ina relief camp da myam chale ko myam bu nungsi adugu thanga gi relief camp chapada ima mana urau thrau lauraga kappi bai ubada icha gi si phibam diga akhoina phau ubada suk nungai tragadi pokpiriba ima dana icha bu urakana kari phawngane urau thrau kapki ko adu matang duga aise thuk lawai hai ta gung bangla dagine iming na bina gawe oima asam dagine haibano natro isa hai lai se asam dagi asuk thapna akhoi gi lai soi gi sendra gi lai soi gi lili ken mamang sing yaw se ta na ima do tv ra bagi da ma isa jing han hai ngai le tan ga le ko ima gi thamoi di isa gi satab do ki ha ngai ta phau gre ba Eigi thamoi da ngai ta phau bu ma ina ibungu bu popiri ba isa bu popiri bi ma na kari wai ngani hai ngai le tan isa jing ko thaga le pu si da mai ba ko bi isa jing na taw khudi mak ta ko mi thoi men ko ja yani sai changin di ma ima changin ai mana phom ge na changai khap kon hoi ma punsia ji adi nungai thok garam le lam ga du ko nang di nungai ram ma ai ko
ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕ ꯏꯃꯥ ꯑꯩ ꯑꯗꯨꯅ ꯂꯩꯅꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜꯁꯦ ꯌꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯂꯩꯅꯦꯕꯀꯣ ꯑꯗꯨ ꯃꯣꯃꯦꯟꯁꯤꯡꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡ ꯇꯥꯡꯀꯛꯁꯤꯡꯗꯅꯤꯀꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯀꯣ ꯑꯩꯁꯦ ꯀꯥꯎꯔꯨꯔꯁꯨ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯉꯒꯀꯣ ꯍꯣꯏ ꯆꯨꯝꯃꯤꯀꯣ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯣ ꯑꯗꯨ ꯃꯤꯀꯨꯞꯇꯨꯃ ꯑꯃꯨꯛꯀ ꯂꯩꯔꯦꯀꯣ ꯊꯃꯣꯏꯗ ꯁꯣꯛꯈꯤꯕ ꯃꯤꯀꯨꯞ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ 2024ꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯣꯛꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯃꯤꯀꯨꯞꯅꯤ ꯁꯤꯌꯥꯔ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯖꯔꯅꯤ ꯇꯧꯈꯤꯕ ꯀꯥꯟꯗꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯈꯥꯕ ꯃꯩꯁꯅꯥꯝ ꯍꯥꯏꯅ ꯂꯩꯈꯤꯗꯕ ꯏꯅꯥꯎꯁꯦ ꯃꯥꯏ ꯃꯃꯥꯅ ꯌꯥꯝ ꯀꯟꯅ ꯀꯞꯈꯤꯕꯗ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯈꯤ ꯏꯃꯥꯒꯤ ꯈꯨꯀꯞ ꯂꯣꯏꯅꯃꯛ ꯀꯞꯄꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯀꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯁꯨ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯎꯈꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯎꯕ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯐꯣꯟ ꯇꯧꯅꯤꯡꯕ ꯑꯃ ꯄꯣꯛꯑꯒꯀꯣ ꯃꯃꯥ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛꯀ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩ ꯂꯥꯛꯄ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯃꯥ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯕꯕꯥ ꯏꯅꯥꯎ ꯅꯤꯄꯥ ꯎꯅꯒꯅꯤ ꯑꯩꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯅ ꯃꯥ ꯍꯥꯏꯈꯤꯕ ꯀꯥꯟꯗ ꯃꯃꯥꯅ ꯀꯞꯄ ꯍꯣꯏꯗ ꯑꯩ ꯄꯥꯡꯒꯟ ꯊꯣꯛꯇꯣꯏꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩ ꯆꯥꯎꯊꯣꯛꯆꯅ ꯈꯟꯗꯣꯏꯅꯤ ꯃꯃꯥꯅ ꯆꯥꯛ ꯏꯜꯂ ꯅꯪꯕꯨ ꯆꯥꯗꯅꯉꯩ ꯇꯣꯛꯀꯗ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯩꯅꯣꯝꯃ ꯐꯥꯎꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯅꯦ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯑꯩ ꯁꯤꯗꯩꯁꯤꯒ ꯑꯩ ꯍꯦꯜꯂꯦ ꯍꯦꯟꯗꯕ ꯂꯥꯏꯔꯕ ꯍꯦꯟꯅꯥ ꯈꯨꯟꯕꯒꯤ ꯅꯠꯇꯕ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯁꯦꯟ ꯂꯈꯥ ꯄꯥꯏꯔꯁꯨ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯍꯟꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯅ ꯀꯔꯤ ꯊꯣꯡꯒꯦꯔꯥ ꯊꯣꯡꯉꯣꯏꯒꯦꯔꯥ ꯑꯩꯅꯅꯦ ꯀꯔꯤꯝꯇ ꯍꯪꯒꯣꯏꯔꯣꯏ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯗꯣ ꯆꯥꯒꯅꯦꯅ ꯋꯥꯈꯜꯗ ꯈꯟꯈꯤꯕꯀꯣ ꯃꯃꯥ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯦꯅ ꯑꯗꯨ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕꯗꯒꯤꯗꯤ ꯑꯩꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯊꯧꯕ ꯏꯅꯥꯎ ꯈꯥꯕꯒꯤ ꯌꯨꯝꯒꯤ ꯂꯥꯏꯟꯁꯦ ꯄꯥꯠꯁꯣꯏꯔꯣꯝꯁꯦ ꯄꯥꯠꯁꯣꯏꯁꯤꯅ ꯀꯩꯅꯣ ꯐꯖꯅ ꯈꯪꯗꯦ ꯑꯩꯁꯦꯀꯣ ꯑꯗꯨꯅ ꯍꯟꯗꯛ ꯈꯔ ꯀꯨꯞꯅ ꯈꯪꯉ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯃꯥꯅ ꯈꯟꯕꯅ ꯏꯆꯥꯁꯦ ꯂꯥꯛꯑꯦꯗꯤ ꯈꯪꯕ ꯃꯃꯥ ꯃꯅꯥꯛꯇ ꯄꯥꯠꯁꯣꯏ ꯌꯧꯔꯒ ꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯅꯤꯅꯀꯣ ꯍꯥꯏꯅ ꯃꯃꯥꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯄꯣꯛꯄꯗꯣ ꯑꯩꯁꯦ ꯆꯤꯟꯗ ꯈꯛꯇ ꯍꯥꯏꯔꯒ ꯇꯣꯛꯈ꯭ꯔꯖꯥꯠꯂꯥ ꯑꯗꯨꯝ ꯎꯅꯗꯅꯉꯩ ꯆꯠꯈꯤꯗ꯭ꯔꯣꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯗꯤ ꯄꯨꯛꯅꯤꯡꯗꯗꯤ ꯈꯟꯗꯕꯅꯤꯀꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯁꯨꯃꯥꯏꯅ ꯍꯪꯉꯒ ꯆꯠꯇꯣꯏꯅꯦ ꯃꯇꯝꯗꯣ ꯄꯨꯔꯥ ꯅꯣꯡꯈꯛꯁꯦ ꯁꯪꯉ ꯄꯨꯊꯣꯛꯑꯒ ꯆꯠꯀꯦꯅ ꯆꯠꯈ꯭ꯔꯒꯗꯤ ꯄꯪꯆꯤꯟꯗ ꯆꯤꯟꯊꯣꯛꯈꯤꯕ ꯑꯩꯁꯦꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯃꯥ ꯎꯅꯕ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯗꯩꯗꯨꯒ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯒꯀꯣ ꯑꯩꯁꯦ ꯎꯕꯒ ꯀꯣꯜꯂꯒ ꯀꯞꯄꯗꯣ ꯏꯅꯥꯎ ꯈꯥꯕꯗ ꯃꯥꯅ ꯍꯥꯏꯗꯤ ꯅꯌꯥꯝꯕ ꯂꯥꯛꯑꯦ ꯑꯁꯥꯝꯗ ꯑꯩꯅ ꯎꯔꯥꯎ ꯃꯃꯥꯅ ꯀꯣꯜꯂꯒ ꯀꯞꯈꯤꯕ ꯃꯇꯥꯡꯗꯣ ꯃꯃꯥ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯀꯥꯎꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯊꯨꯛ ꯂꯥꯎꯈꯤꯕ ꯃꯤꯀꯨꯞ ꯉꯥꯛꯇꯅꯦ ꯉꯁꯤ ꯁꯤꯌꯥꯔ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯃꯃꯥ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ ꯅꯪ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯩꯅꯣ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯊꯥꯈꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩꯖꯔꯤ ꯀꯞꯀꯅꯨ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯅꯣꯡ ꯁꯪꯉꯨꯗꯕꯩꯅꯦ ꯑꯩꯅ ꯂꯥꯛꯀꯅꯤ ꯀꯔꯤꯝ ꯈꯟꯒꯅꯨ ꯍꯥꯏꯗꯨꯗꯤ ꯆꯠꯁꯤꯜꯂꯣ ꯇꯁꯦꯡꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯇꯧꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯅꯝꯕꯒ ꯂꯣꯏ ꯈꯪꯅꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯅ ꯂꯣꯏ ꯐꯪꯉꯛꯄꯁꯦ ꯃꯁꯤ ꯄꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯕꯥꯜꯗꯒꯤ ꯏꯃꯥ ꯑꯃꯅ ꯑꯩꯁꯦ ꯌꯥꯝ ꯎꯅꯅꯤꯡꯕ ꯑꯗꯨꯒ ꯅꯝꯕ ꯈꯣꯠꯄ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯏꯃꯧ ꯅꯨꯄꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯒꯤ ꯃꯃꯧꯗ ꯍꯥꯏꯕ ꯁꯤ ꯏꯆꯥꯁꯦ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯑꯝꯇ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯒꯅꯤꯀꯣ ꯅꯉꯣꯟꯗ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯃꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯟꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯏꯕꯨꯡꯕꯨ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯃꯟꯕꯒꯤ ꯑꯩ ꯏꯕꯨꯡꯗ ꯃꯦꯁꯦꯖ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗ ꯑꯩ ꯑꯗꯨ ꯇꯥꯕꯒ ꯑꯁ ꯃꯃꯥ ꯑꯃꯅ ꯑꯗꯨ ꯌꯥꯝ ꯎꯅꯅꯤꯡꯉꯒꯗꯤ ꯑꯩ ꯅꯝꯕꯔꯁꯦ ꯏꯃꯥꯗ ꯐꯣꯟ ꯇꯧꯍꯜꯂꯛꯑꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯀꯥꯏꯗꯝꯗ ꯍꯟꯖꯤꯜꯂꯛꯑꯒ ꯀꯥꯗ ꯆꯪꯉꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯅꯨꯡꯗꯥꯡꯅꯤ ꯐꯣन ꯇꯧꯔꯛꯄꯗꯨꯒ ꯃꯃꯥꯅ ꯍꯔꯥꯎꯕꯁꯦ ꯍꯥꯏꯗꯅ ꯀꯥꯟꯗꯦ ꯑꯗꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯃꯥꯅ ꯃꯄꯤ ꯇꯥꯔꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯕꯗꯀꯣ ꯊꯧꯕꯥꯜꯗꯒꯤꯅꯤ ꯁꯥꯕꯜ ꯇꯣꯡꯕꯗꯒꯤ ꯑꯁ ꯑꯩꯅ ꯍꯥꯏꯕ ꯃꯃꯥ ꯅꯪ
ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯤ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯀꯩꯝꯇ ꯀꯞꯄꯩ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨꯕ ꯑꯩꯒꯤ ꯌꯨꯝꯁꯤꯒ ꯑꯝꯇ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯍꯥꯏꯕ ꯈꯨꯍꯥꯏꯗꯣ ꯆꯥꯛ ꯀꯧꯕꯁꯤꯗ ꯃꯇꯥꯡ ꯂꯩꯕ ꯋꯥꯍꯩ ꯈꯨꯍꯥꯏꯗꯣ ꯑꯩꯅ ꯑꯁ ꯏꯃꯥ ꯅꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯆꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯌꯧꯔꯛꯑꯦ ꯈꯜꯂꯣ ꯑꯩꯅ ꯊꯧꯕꯥꯜꯗ ꯆꯠꯀꯥꯟꯗ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗꯦ ꯏꯃꯥꯒꯤ ꯏꯆꯥ ꯑꯍꯨꯝ ꯁꯨꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅꯦ ꯑꯩꯅ ꯍꯟꯕꯅꯤꯅ ꯑꯩꯗꯤ ꯏꯅꯥꯎ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯃꯈꯥꯗ ꯏꯆꯟ ꯑꯅꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟꯗꯧꯅ ꯂꯧꯈꯤꯕ ꯑꯗꯨꯒ ꯏꯅꯥꯎꯗꯨꯅꯁꯨ ꯃꯌꯥꯝꯕ ꯑꯍꯟꯃꯛꯅꯤ ꯈꯟꯈꯤꯕ ꯏꯃꯥꯅ ꯃꯣꯏꯗ ꯇꯝꯕꯗꯒꯤꯀꯣ ꯑꯗꯨ ꯃꯃꯥꯁꯦ ꯊꯦꯡꯅ ꯀꯥꯟꯗ ꯉꯥꯏꯔ ꯂꯩꯔꯝꯃꯤ तसेंग है कुम कान ममा उकान ममाने कोल कपग हराबद अस मिकुप्तुदी खल ऐसे करीम थोकनादे ऐसिबु करीनो ओइसे खल्लगको अस वीडियो सेमनी खंगे यूट्यूब तौबनी खंगे इमाना समायना कोलगा हरावरगा मचानुपा लाए हैना कोल कपदो यौरे कदाई ओ सिजे यौरे यौरे इमाय मनाक्ता यार मुझे jangan sih begini. Ini kan punya makan. Tenggelam semua tenggelam. Aduh nama mana pot terus pukai pai ini. Tersilang apa? Thawal ni mama khang mana. Aduh muk ay thamoi ka jauh kita matang ni kup lagi tiada. Aduh 2024 lan, pada ini Nungshikhiba hendak kita Manipur cat kita kuai sok kita singkini hari je kok. Aduh man lagi deh. Aduh tak kita matang dana. Aduh ini matang ni kok. Aduh ini dia kau ini atauwa singgi mama sing atai ju unar pak sing ko somna khangde kenoda akhoi white thau da khangde mama ga baba ga akhoi inau athauba inau manoranjan khoi family unar pokan da ko adai di ichan monika khoi unar pokan mo mama na ga kappo khopa adugum da pura aingonda nuksigi ba pokpa adugo sona pangai da namka maru loi khre tauba inau adugi yumda chalaka da ina mogi details thina kana mama ga ichan sing da uba kana aingonda yum tang khangi ba nuksi ba da phau gi ba da aduga inauna haidi inaung khak le hore na suras kawe ko inauna mayam ba phangi haina aigi under da ni haina man chau thokki ba do adu do yam nusigi adu ma leire aduga som da gi jo akhoi gi kano gi da gi kai ning thau ko rom da jo ichan resma khoi moi family aduga som da akhoi manoranjan khoi gi ma chana pi kajil khoi mama khoi loi phangnar ko do as ai je khunung sima adugi memory sing hai tare adu batung nam nuksi bechina loi thekne ni ko adu ai sidai jiga aina just akhanna ba khara ai mun tak lau gi budun aina share do re ko ai boy khada share do raga akhoi di are adu mai ni sung kan mi ga no ko loi nuksi hai ge ju loi bena loi ha tai aduga khoi gi keno da kai kawai ithai de satpa kan da hojiki athauba laikidraba inau adugi family ma unaba kanda adu de lehoriba ichan du chahi matang adu baba mai phibam o do adu do ai thamoi de thokpa le da chalam da da baba ko laga ina adu gi mikup to adu ma su ai ma thoklau gi adu ga chalam da da hojiki inau adu gi chanu pa sina ai ma koiram ba do nga le koiraktra ga ina ai achapot laibi gi chaga da ha kana mana salong pai sila konsin ba do ngona ko angang da masana as ai has the thing na labor scene ne le loi cha do loi pia thot ning ba dai pok poi wakhan na adu gi mikup sing se ai yam na ngasi memory oina thamjin le ha ta ra adu yam nungsi ba mikup sing do ga ne na ji thuk lau bi sing ne ha ji adu ga chalam dai da ilo da ha ba di ai gi nungsi le ba chi chi ma khang nei a da chat pa kana maming roma sing ni kawe aduga chichegi nupa ai macha nupa moi ahum ne family ji ga lei ji ko aduga chichegi husband doi maming na amaras kawe da amaras chiche je haksang sengde masa chapi nai
ꯗꯗꯥꯁꯨ ꯅꯥꯏ ꯑꯗꯨ ꯆꯤꯆꯦꯒꯤ ꯐꯦꯃꯤꯂꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯍꯥꯏ ꯐꯥꯏ ꯑꯣꯏꯔꯒ ꯂꯩꯕ ꯅꯠꯇꯦ ꯄꯨꯛꯆꯦꯜꯗꯤ ꯑꯔꯣꯏꯕꯗ ꯆꯥꯎꯏ ꯗꯗꯥꯒ ꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯥꯗ ꯂꯩꯈꯤꯕ ꯀꯥꯟꯗ ꯆꯤꯆꯦꯅ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯂꯧꯁꯤꯜꯂꯛꯄꯀꯣ ꯃꯅꯥꯛꯇ ꯂꯩꯕꯅꯦꯅ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯔꯣꯜ ꯁꯨꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯊꯣꯡꯉꯒ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯆꯝꯕ ꯆꯥꯅꯤꯡꯉꯦ ꯆꯤꯆꯦ ꯍꯥꯏ ꯀꯥꯟꯗ ꯍꯣꯏ ꯅꯪ ꯁꯥ ꯉꯥꯗꯤ ꯃꯌꯥꯝ ꯐꯪꯉꯝꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯒꯨꯝꯕ ꯊꯥꯡꯖꯤꯡ ꯌꯥꯝ ꯄꯥꯝꯃꯦ ꯊꯥꯡꯖꯤꯡꯒ ꯍꯥꯞꯄꯒ ꯄꯤꯔꯛꯑꯒ ꯑꯗꯨꯒ ꯆꯤꯆꯦ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯂꯧꯔꯛꯄꯗꯣ ꯑꯁ ꯈꯨꯅꯨꯡꯁꯤꯃꯁꯦ ꯑꯗꯨꯅ ꯍꯥꯏꯈꯩ ꯂꯣꯏ ꯉꯝꯗꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯆꯠꯂꯝꯗꯥꯏꯗ ꯆꯤꯆꯦꯅ ꯎꯔꯥꯎ ꯊꯥꯎ ꯀꯞꯈꯠꯂꯛꯄꯗꯣ ꯆꯤꯆꯦ ꯑꯁ ꯅꯄ꯭ꯋꯥ ꯊꯨꯛ ꯂꯥꯎꯋꯦ ꯑꯗꯨ ꯆꯠꯂꯝꯗꯥꯏꯗ ꯆꯤꯆꯦꯅ ꯑꯗꯨ ꯀꯞꯄ ꯃꯇꯥꯡꯗ ꯑꯗꯨꯗꯤ ꯑꯁ ꯒꯥꯔꯤꯗ ꯐꯝꯐꯝꯅ ꯊꯨꯛ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ 어 지세 어 지세가 너희 시대로 바이바이 đâu 지세 깝카레 깝카레 수레스 수레스 삼전 넘이 오세요 지세 깝카레 ông có lạc kìa đâu ông có lạc kìa nó có phim nào xuống không không ông có lạc kìa đâu ông có phim nào xuống 가이드 팝니다. 아때 그남자한테 신경을 360기 오너 아짓고 아짓세 아주 깜짝 놀랐냐 바이 칼루데 하나 신경을 360 얘기마게 비디오 아두다 얘기 누가이 아두가 마이 마삭티 그남자는 우디고 아두가 마나 타워인 아이 틴바기 담ත는 라가 이타고 틴가니가 하는 가리 부르 살라가 이게 비디오가 살람다 미컵 남비라가 에어포트 폭 틴비도 아짓 ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨ ꯂꯣꯏꯈ꯭ꯔ ꯇꯧꯕ ꯏꯅꯥꯎꯗꯣ ꯄꯥꯡꯒꯩꯒꯤ ꯃꯥꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯁꯨꯔꯁ ꯀꯣ ꯁꯨꯔꯁꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯀꯣꯜꯂ ꯀꯞꯄꯗꯣ ꯁꯨꯔꯁ ꯑꯁ ꯑꯩ ꯊꯨꯛ ꯂꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩꯀꯣ ꯏꯅꯥꯎ ꯑꯃ ꯂꯩꯍꯧꯔꯤꯅꯤ ꯏꯃꯥ ꯂꯩꯍꯧꯔꯤꯅꯤ ꯏꯆꯦ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯍꯧꯔꯤꯅꯦꯕꯀꯣ ꯑꯁꯤꯁꯤꯡꯁꯦ ꯈꯟꯕꯗꯅꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩꯀꯣ ꯑꯩꯁꯦ ꯍꯥꯏꯅ ꯑꯁ ꯑꯩꯁꯦ ꯊꯧꯅꯥ ꯑꯩ ꯊꯕꯛ ꯌꯥꯝ ꯏꯊꯧ ꯌꯥꯝ ꯀꯟꯕ ꯃꯤꯅꯤ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯒꯥꯔꯖꯤꯌꯟ ꯑꯣꯏꯔꯒ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯅꯥꯝꯇꯪ ꯂꯩꯌꯨ ꯅꯥꯝꯇꯪ ꯂꯩꯌꯨ ꯃꯥꯏ ꯃꯅꯥꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯧꯕꯅꯦꯕ ꯑꯞꯇꯥꯔ ꯃꯥ ꯑꯗꯨ ꯂꯩꯕꯤꯌꯨ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯀꯞꯇꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯝꯕꯗꯣ ꯑꯁ ꯁꯤ ꯃꯤꯀꯨꯞꯁꯤꯡꯗꯤ ꯑꯩ ꯀꯥꯎ ꯉꯝꯗꯦ ꯑꯗꯨꯒ ꯑꯩ ꯅꯥꯗ ꯂꯩꯔꯝꯃꯨ ꯅꯥꯗ ꯂꯩꯔꯝꯃꯨ ꯑꯕꯗꯥꯏ ꯃꯅꯥ ꯃꯌꯥꯝ ꯑꯃꯈꯛ ꯐꯪꯉꯔꯤꯗꯤ ꯑꯁꯥꯝꯗꯒꯤ ꯀꯣ ꯀꯞꯀꯅꯣ ꯃꯃꯥ ꯈꯣꯏꯗ ꯍꯥꯏꯔꯣꯀꯣ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯀꯣ ꯌꯨꯝ ꯌꯧꯕ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯛꯀꯗ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯀꯣ ꯆꯠꯄꯤꯖꯅꯤ ꯌꯥꯝ ꯀꯥꯎ ꯉꯝꯗꯦ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯟ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯀ ꯂꯩꯔꯦ ꯑꯇꯣꯝꯕꯀꯣ ꯑꯗꯨꯒ ꯏꯆꯟ ꯔꯣꯖꯤꯅꯥꯒꯤ ꯍꯁꯕꯦꯟ ꯁꯨꯔꯁꯅ ꯑꯩꯉꯣꯟꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥ ꯉꯝꯃꯤꯈꯩ ꯑꯩꯒꯗ ꯀꯣꯏꯆꯠ ꯆꯠꯄꯤꯔꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯥꯅ ꯐꯦꯃꯤꯂꯤ ꯍꯨꯟꯗꯣꯛꯑꯒ ꯆꯠꯄꯗꯣ ꯑꯗꯨꯗ ꯁꯨꯔꯁꯄꯨꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯕꯤꯖꯤꯌꯥ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯂꯣꯏ ꯃꯥꯟꯅꯕꯅꯦ ꯐꯃꯨꯡꯗꯇ ꯂꯩꯕꯅꯤꯅꯀꯣ ꯑꯅꯝꯕ ꯑꯩꯈꯣꯏꯈꯩ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯈꯔ ꯇꯣꯞꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯆꯟ ꯕꯤꯖꯤꯌꯥꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯊꯥꯡꯉꯩꯊꯛꯇꯩꯅꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯅ ꯑꯥꯗ ꯎꯅꯔꯛꯄꯗ ꯃꯣꯏꯗꯤ ꯄꯣꯛꯄꯗꯩꯅꯦ ꯑꯗꯣ ꯄꯣꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯒ ꯑꯩꯅ ꯊꯥꯡꯉꯩꯊꯛꯇꯩ ꯂꯩꯔꯛꯄꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯃꯃꯥ ꯑꯗꯨꯒ ꯏꯆꯟ ꯔꯣꯖꯤꯅꯥꯅꯁꯨ ꯑꯩꯒꯤ ꯆꯠꯄ ꯀꯥꯟꯗ ꯐꯤ ꯕꯣꯔꯥ ꯕꯣꯔꯥ ꯄꯨꯀꯥꯟ ꯂꯣꯏ ꯁꯨꯕꯤ ꯑꯗꯨꯒ ꯌꯥꯝ ꯀꯦꯌꯔ ꯂꯧꯕꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯧꯒꯠꯄꯒ ꯃꯃꯥꯅ ꯏꯔꯣꯡꯅ ꯀꯦꯌꯔ ꯂꯧꯕ ꯀꯛꯆꯤꯡꯒꯤ ꯃꯃꯥꯅ ꯀꯦꯌꯔ ꯂꯧꯕ ꯈꯨꯂꯧꯁꯤꯗꯤ ꯂꯣꯏꯔꯦ ꯃꯦꯝ ꯍꯧꯒꯠꯄꯒ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯤꯡꯉꯤ ꯈꯪꯕꯅꯤꯅ ꯆꯥꯛꯀ ꯑꯣꯝꯂꯦꯠ ꯑꯃ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯐꯥꯎꯗꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯋꯥꯅꯤ ꯍꯥꯏꯅꯅꯦ ꯃꯌꯥꯝ ꯏꯀꯥꯏ ꯍꯪꯒꯣꯏ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯕꯗꯅꯦ ꯅꯪ ꯃꯄꯥꯟꯗ ꯆꯣꯡꯉ ꯆꯠꯀꯅꯨ ꯅꯪ ꯂꯥꯞꯄꯦ ꯕꯥꯊꯔꯨꯝ ꯇꯨꯒꯅꯤ ꯍꯥꯏꯅꯅꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯅꯕ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯊꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛꯇꯅ ꯊꯝꯕꯤ ꯑꯗꯨꯒ ꯅꯪ ꯃꯄꯥꯟ ꯊꯣꯛꯑ ꯃꯃꯥꯅꯦ ꯀꯩꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯗꯨꯝ ꯇꯧꯒꯅꯤꯅ ꯑꯩꯉꯣꯟꯗ ꯁꯤ ꯐꯥꯎꯗ ꯌꯧꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯃꯌꯥꯝ ꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯈꯩ ꯂꯣꯏꯅ
2024 ꯅꯪ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕ ꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯁꯣꯝꯗ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯊꯦꯡꯅꯔꯛꯄꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯄꯤꯕ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛꯇ ꯍꯦꯝꯄꯨꯇꯤ ꯅꯥꯎꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯎꯅꯍꯧꯗꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯤꯡꯗꯣ ꯃꯣꯏꯕꯨꯁꯨ ꯎꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯃꯊꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗꯗꯤ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯈꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯁꯣꯝꯕꯨꯁꯨ ꯃꯇꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄꯗꯁꯨ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯈꯧꯔꯥꯡꯅꯁꯨ ꯉꯥꯏꯅ ꯂꯩꯕ ꯀꯣꯡꯒꯥꯏꯅꯤ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯗꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯆꯠꯂꯤꯈꯩ ꯂꯣꯏꯈꯝ ꯅꯥꯏꯔꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ ꯑꯃ ꯂꯩꯔꯁꯨ ꯑꯩ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯃꯤ ꯎꯅꯔꯤꯈꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯒ꯭ꯔꯨꯞ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯤꯡꯕ ꯒ꯭ꯔꯨꯞ 3-4 ꯌꯥꯝ ꯑꯆꯧ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯏꯃꯥ ꯇ꯭ꯔꯁ ꯀꯥꯏꯅ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯂꯥꯟꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯕꯤꯔꯒ ꯃꯌꯥꯝ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯇ꯭ꯔꯁ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯆꯥ ꯁꯦꯝꯖꯕ ꯂꯩ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯟꯗꯦꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯔ ꯇꯥꯕꯁꯤꯡꯗꯣ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯕꯁꯦ ꯃꯣꯏꯁꯨ ꯀꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯇꯥꯕꯁꯤꯡꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯦꯠ ꯀꯥꯏꯔꯒꯅꯦ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯃꯇꯦꯡ ꯇꯧꯋꯦꯕ ꯁꯤ ꯌꯥꯝ ꯊꯤꯅ ꯗꯦꯟꯖꯔ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯏꯁꯥꯒꯤ ꯊꯥꯗꯣꯛꯑꯒ ꯃꯤꯒꯤ ꯈꯨꯠ ꯁꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯦ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅꯨꯡꯁꯤ ꯈꯪꯕꯁꯦ ꯑꯗꯨꯅ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯤ ꯃꯥꯟꯅꯔꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯋꯥꯊꯤ ꯉꯥꯡꯕ ꯑꯗꯨꯅ ꯑꯗꯨ ꯌꯦꯡ ꯉꯝꯗꯕ ꯋꯥꯏꯈꯨꯒꯤ ꯅꯦꯆꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯃꯗꯤꯀꯣ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯁꯦ ꯃꯈꯜ ꯃꯊꯦꯜꯅꯦꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯐꯧ ꯍꯥꯏꯁꯤꯗꯤ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯤꯁꯦ ꯃꯈꯜ ꯊꯦꯡꯅꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯁꯦ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯃꯃꯥ ꯑꯃ ꯂꯩ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯌꯔ ꯇꯧꯈꯤ ꯑꯗꯨꯒ ꯈꯨꯔꯥꯏꯔꯣꯝꯗꯒꯤꯁꯨ ꯗꯗꯥ ꯈꯔ ꯂꯩ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯌꯔ ꯂꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯈꯨꯔꯥꯏꯔꯣꯝꯒꯤ ꯗꯗꯥꯁꯤꯡ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯥꯟꯗ꯭ꯔꯦ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯒꯦ ꯂꯣꯏ ꯅꯥꯏꯔꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕꯁꯦ ꯌꯥꯝ ꯄꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯀꯥꯗ ꯊꯪꯅꯔ ꯂꯩꯔꯛꯄ ꯏꯅꯥꯎ ꯔꯣꯅꯥꯜꯗꯣ ꯑꯗꯨꯒ ꯀꯨꯃꯥꯔ ꯈꯣꯏ ꯃꯣꯏ ꯃꯤꯁꯦꯁ ꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯣ ꯅꯣꯏꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯐꯪꯕ ꯀꯥꯟꯗ ꯑꯩꯁꯦ ꯃꯔꯛꯇ ꯑꯩꯁꯦ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜꯅꯤ ꯍꯦꯟꯗꯤꯀꯦꯞꯅꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯈꯤꯕ ꯌꯥꯎꯋꯦ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯪꯃꯟꯕꯗ ꯅꯣꯏ ꯃꯔꯛꯇ ꯂꯩꯈꯤꯕ ꯀꯥꯟꯗ ꯑꯗꯨꯅ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ 2024ꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏꯗ ꯄꯥꯟꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯩ ꯀꯣꯛꯇꯁꯨ ꯃꯌꯥꯝ ꯂꯩꯔꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯏꯒꯦꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯕꯠ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯟꯈꯤꯕ ꯃꯇꯥꯡꯁꯤꯡꯗꯣ ꯉꯁꯤ ꯖꯁ ꯁꯝꯇꯛꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯦꯃꯣꯔꯤꯁꯤꯡꯗꯣ ꯃꯌꯥꯝꯗ ꯂꯤꯖꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯂꯣꯏꯕ ꯐꯥꯎꯗ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯆꯍꯤ ꯑꯅꯧꯕ ꯆꯪꯕꯁꯤꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁ ꯂꯣꯏꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯕꯤꯕ ꯃꯁꯤꯅꯤ ꯍꯦꯝꯄꯨꯇꯤ ꯅꯥꯎꯅ ꯄꯥꯝꯕ ꯃꯁꯤꯈꯛꯇꯪ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯩ ꯕꯥꯏ ꯕꯥꯏ ꯂꯧꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ